Malemgi mafam amatada laitaba yamna ngakpa thodok amada class 1 dagi 5 fawba leiba Iromakha primary madrasada supnagi ka amakhatangda classroom amadi staff room oiba khakta natana oza ani khaktana mahairoi singda mahai tambiduna leiramle Inkumza lising ani nipan dagi Pangal Students Organization PSO Manipurna afaba mahairoi puthoksi afaba kunai oihansi haiba hiramda chatharakpa academic campaign gi sarukama oina ngasi Irong chesaba makha laikai da leiba Iromakha primary madrasada organization asigi thaumi singna chatuna yengsin khre Hairiba school asida supnagi ka amakhaktada leiramba ka asida class 1 dagi 5 fawbagi class Touramle khakta natana oza ani khaktana mahairoi singda mahai tambiduna leiramle Staff room su laitabana maram oiraga Hairiba ka asi staff room su punna oiramba PSO Manipur gi thaumi singna thengnabada angakpa fawkhre yengsin khongchada da saruk yakiba PSO Manipur gi finance secretary Yumkhaibam Asgarna haikibada JDO John 3 Thobalgi makhada leiba mahairoi marfu hena tamliba school asida Oiramliba fibam asi ngaktaba ngamde fibam asi urubada Manipur lengaki school fagadhansi mission asi paperwork khaktada oirabra haiba asi chingnadaba ngamlaktre PSO na inkumza lisingani nipandagi lamdam asida afaba education puraknaba kholaw kaya lawrabasu matam gi lengak pairiba amadi department asida leiriba achawasang khudingmakna ngaihaki tawsinaba natana thamoi sengna education ba awangba thakta pukhatningbagi wakhal leiti haiba asi mayek laraba khudamni henna ngaklibadi school asi supnagi classroom amakhakasi staff room su oiramba asini staff room leitabagi lamdam asida newspaper singda mawong tana school fagadhansi mission gi matangda hapkiba miyamna thengnaki adubu supnatagi paperwork khak oiramle field improvement amata leiramdre SSA amadi ramsagi makhada school kaya construction tawbagi program chahigi tawri adubu asigumba school asida yawramdriba asina wahang ama hanghalli madudi department da leiriba achawasang singna Supnagi thika nungaigadaba mafam building construction tawrabra haiba wahang asini school asigi toilet mess room na chingba amatasu leiramde haiki Asgar na makata na hai hiramasida Manipur gi governor marilainaba educationist DC kaksing na athubada mityeng changbiyu Athuba matamda awat po oza sing tharak pagaloinana school asigi awat pa khudingmak pibidrabadi tongan ba khongjang sing changsilakani haina Yumkhaibam Asgarna marilainaba singi pukning chingsinkhre mafam aduda leiramba guardian amana fongdarakpada marilainaba singna school asigi laifam thokpa room sing staff room sing athubada sabiyu awat po oza sing thabirau karigumba marilainaba education department Manipur gi governor amadi DC Thoubal na pibiyu karigumba piraktrabadi SMDC amadi guardian committee na PSO na lokhatlakpa khongjang singda amato oina saugatuna makhal makha kaya gi khongjang Changsingani haiki Irong primary madrasa school asida mahairoi marfu hena mahai tamliba asida sumlagi oja ani khak leiramba asi angak phawi PSO na 2008 tagi lamdam asida afaba education purakna ba phalaw kaya lawrabasu matam gi lengak pairiba amadi department asida leiriba asau asang khuding makna ngahaki tawsinaba natana thamoi sengna education bu awang ba thakta bukhat ningbagi wakhal leiti haiba asi mayak laraba khudamni henang ngaglibadi School asigi supnagi classroom ama khak asida staff room su oiramba asi staff room leitabagi lamdam asida newspaper singda maong tana school phagalhansi mission gi makhada hapkiba miyam thengna adubu supnagi paper wakhak oiramle hin dadi improvement amata leiramre SSA amadi ramsagi makhada school kaya construction tawbagi program annual tawri adubu asigumlaba school asida yawramdriba asina wahang ama hangali madudi department da leiriba asau asang sing supnagi thika tawba nungaibagi mafam building construction tawrabra haiba wahang asin hiram asida PSO na thamningliba wafam adudi athuba matamda award oja sing tharpaga loinana school asigi award pa khudingmak education department na pibidrabadi tongan ba khongjang sing sangselakani haiba wafam asi PSO gi maikei dagi thamje as 1 dagi na 5 power classroom amada phamalaga angang sing lai tambi bagi thobak chathri loina na haiba angang masing cho adum mati chana laibe school ni haibe school asida nagi oja ani khotna salairi loina na headmaster kampham posu thambidi adu mathakta classroom asida staff singi office oisali masi lamdam asida manipur gi oina masi angapa mani haina lobada haimanba thoi loina na asigumba Sotraba Muslim community the Lady School asi ngasi paliba government yengjen ba khitang wat pagi nami matai aduna maramoraga waliba classroom thu matamda mari leinaba singna sabiu loina na masida
PSO-singna lawkhalakpa school phajaklansi haiba mission ni makhada lawkhalakpa thabak khudimakta lamdam asida lairiba SMC amadi guardian committee singna mapung phana sagutchagan